Hello, insung mite ho na bonun. Nila pha zan na ne ho dinga zan pha. Vaya su na ne ho dinga na bono vai sun pha. Sei nom zong che nan tin ga zan hi bel dong thu atun am hol mo hong ki bol naw khat o min na. Hong ki bol naw chu azole in sei diu hen. Na bonun zampakan bolun ating le gam tep lang a mo hen lang ting le egi viewers mayam 650 manung da lebi ba sing adoi de musalman chin naw sing asi nuina pali si kam pali ge 650 manung da lebi ba thiteipur dagi lebi ba chin naw sing kam to ri ge ha handak marak se tuina di nuina tawriba tuktholiba kaino arambaina nuigi atanba thirum tingol singna tukthok pase jago yam chadre bo asidi prajana ekoina haidrasu mina haidrasu prajana so dum ufam thuktro ngarang thodok to kai lege ekoi noye ase jiri da leramba osi oina leramba ex osi ibotombi do madu nupa do yamna mase jago chadeba injury da ma liringe matamda kaino sinlanga masina yengba kandesu Myanmar ta deba haibu hairdi noi thajaramoy hojik hairiba osi ibotombi si yam sathiba magun mamut tala mariba kidamak thokna mage punsi kat thokpa mi dunia ba ko odu bunoi na di social media da di leikai mana pharu bagi yu ngau bi hoi ma yu thakpagi kaino ama sauna baso hoi noina public na statement lo badudi magi thona di hanthabira ha haibdi noi praja sokhra nap cha de tore do hoi ma noi ex moye jiribom gi osi tum ibotombi du bu hoi afau saram basu ya ama bu oirasu nare ba kidaba adu matik thona sipom napam khangdana kathukpa thawai hingphom sipom napam khangdana mata umada iriba kedamak noi gedamak lobi ba nupa noina adu yam o na kaisu na tabi type ta tobi khreba ha tori da hoi mari mabu praja rom ju yai to babu karakta afau asa ke maya yaw ba nosa maya yaw ba thon bage type ta to di thik to batabni adu hoi adu osi noigi osi ibo tombi dubo yam mase adu ma soihiba lankhiba mayam do tap na phungdokrakani noi public ta adum public na adum nei thabirakani ba masinu pase yam moi ireba kidamak su lowi ko aina iri se phaina taramo ireba kidamak su lowi ado masinu pase jirobam ki thokdok tuda kaiba jirobam ki thokdok tuda nupi angang ima iben macha angang kaya yawlamdana mi nipan tarara le mi nipalla tarara mapalla lekhidabdo kamaina thodok tu tholak pano kanana ro haibdo ay adum
ꯍꯥꯏꯗ꯭ꯔꯁꯨ ꯍꯣꯏ ꯍꯥꯏꯐꯝꯗꯤ ꯊꯣꯛꯑꯦ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯅꯣꯏ ꯈꯪꯔꯝꯃꯣꯏ ꯑꯗꯨ ꯃꯐꯝꯗ ꯑꯗꯨ ꯏꯟꯁꯤꯗꯦꯟꯗ ꯑꯗꯨ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯕ ꯍꯥꯏꯇꯥꯔꯦ ꯄꯥꯠ ꯂꯧꯈꯤꯕ ꯅꯨꯄꯥꯗꯨ ꯗ ꯔꯣꯜ ꯄ꯭ꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯀꯤ ꯔꯣꯜ ꯂꯧꯕꯗꯨ ꯑꯗꯨꯗ ꯃꯅꯨꯡꯗ ꯁꯤꯟꯂꯥꯡ ꯀꯨꯝꯍꯩꯒ ꯗꯨꯛꯗꯥꯡ ꯇꯧꯕ ꯅꯨꯄꯥꯗꯨ ꯑꯗꯨ ꯅꯞꯇꯦ ꯅꯣꯏꯒꯤ ꯎꯁꯤꯕꯨ ꯇꯨꯝꯕꯅꯤꯅꯦ ꯃꯊꯤꯕꯣꯡ ꯈꯔ ꯌꯨ ꯆꯞꯆꯥ ꯊꯥꯆꯤꯜꯂꯒ ꯀꯩꯅꯣ ꯅꯤꯁꯥ ꯈꯔ ꯄꯁꯥ ꯈꯔ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯔꯗꯅ ꯊꯧꯅꯥꯗ ꯇꯧꯔꯕꯅꯤꯅꯦ ꯏꯁꯣꯔꯅ ꯋꯥꯔꯛꯆꯒꯅꯤꯌꯦ ꯆꯩꯊꯦꯡ ꯄꯤꯔꯛꯀꯅꯤꯌꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯥꯅ ꯑꯗꯨꯛ ꯑꯉꯥꯡ ꯀꯩꯁꯨ ꯈꯪꯗꯕ ꯆꯍꯤꯁꯨ ꯐꯥꯗꯕꯁꯨ ꯃꯥꯅ ꯍꯥꯠꯄꯤꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯅꯦꯕ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯗꯣꯛꯇꯨ ꯅꯣꯏꯅ ꯀꯨꯀꯤ ꯑꯗꯨꯝ ꯇꯥꯏꯅꯦꯕꯀꯣ ꯑꯗꯨꯕꯨ ꯀꯨꯀꯤ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯍꯥꯏꯕꯤꯒꯦꯕ ꯃꯥꯅ AR ꯀꯥꯡꯕꯨꯗꯣ AR ꯌꯨ ꯊꯛꯄ ꯃꯌꯥꯝꯗꯣ ꯃꯊꯤꯕꯣꯡ ꯑꯔꯦꯝꯕ ꯌꯨ ꯊꯛꯑꯒ ꯂꯩꯀꯥꯏꯗ ꯃꯃꯥ ꯃꯄꯥꯅ ꯌꯨꯝꯊꯣꯡꯗ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯉꯝꯗꯕ ꯀꯥꯡꯕꯨ ꯂꯩꯀꯥꯏꯒꯤ ꯒꯨꯟꯗꯥ ꯃꯌꯥꯝꯗꯣ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯅ ꯅꯣꯡꯃꯩ ꯄꯥꯏꯁꯤꯜꯂꯛꯄ ꯀꯥꯡꯕꯨꯗꯨ ꯑꯇꯟꯕ ꯊꯤꯔꯨꯝ ꯇꯤꯡꯒꯣꯜ ꯃꯌꯥꯝꯗꯨ ꯃꯥꯅ ꯂꯨꯆꯤꯡꯉꯒ ꯄꯥꯎꯗꯨ ꯂꯤꯛ ꯑꯣꯏꯒꯦꯔꯥ ꯃꯅꯨꯡꯒꯤ ꯄꯥꯎ ꯃꯣꯏ ꯆꯟꯅꯕꯗꯨ ꯀꯃꯥꯏ ꯃꯣꯏꯗ ꯑꯣꯠꯅꯅꯦꯅ ꯃꯣꯏꯒꯤ ꯃꯤꯗ ꯇꯧꯕꯗꯨ ꯂꯩꯒꯦꯔꯥ ꯐꯣꯡꯗꯣꯛꯀꯦꯔꯥ ꯍꯥꯏꯅ ꯏꯕꯣꯇꯣꯃꯤꯗꯨꯅ ꯂꯨꯆꯤꯡꯔꯒ ꯅꯣꯏꯒꯤ ꯃꯤꯆꯝ ꯑꯗꯨ ꯀꯩꯁꯨ ꯈꯪꯗꯕ ꯀꯩꯁꯨ ꯈꯪꯗꯕ ꯇꯝꯊꯤꯅ ꯍꯥꯠꯄꯤꯕꯁꯤꯡꯗꯣ ꯀꯅꯥꯕꯨ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯎꯁꯤ ꯏꯕꯣꯇꯣꯝꯕꯤꯗꯨꯅꯦꯕ ꯊꯨꯃꯥꯏꯕꯪꯁꯥ ꯇꯥꯕ꯭ꯔꯥ ꯑꯗꯨꯒ ꯀꯨꯀꯤꯒ ꯇꯥꯏꯅꯦ ꯅꯃꯥꯏ ꯃꯊꯤꯕꯣꯡꯕ ꯂꯥꯎꯕ ꯍꯧꯊꯤ ꯃꯆꯥ ꯁꯥ ꯍꯥꯎꯒ ꯌꯥꯝ ꯑꯣꯅꯤꯡꯉꯒ ꯍꯥꯎꯒ STꯒ ꯇꯥꯜꯂꯛꯑꯒ ꯏꯔꯩꯕꯥꯛꯒꯤꯅꯤ ꯀꯥꯏꯅ ꯍꯧꯖꯤꯛꯁꯨ ꯃꯥꯔꯁ ꯗꯦꯠ 8 ꯂꯥꯛꯇꯣꯏꯅꯤꯅꯦꯃꯦ ꯅꯣꯏꯅ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯍꯣꯏ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯨꯞꯃꯦꯟ ꯑꯣꯏꯒꯦꯔꯥ ꯐ꯭ꯔꯤꯂꯦꯟ ꯃꯨꯞꯃꯦꯟ ꯑꯣꯏꯒꯦꯔꯥ ꯂꯥꯛꯑꯣ ꯆꯪꯕꯨꯗꯤ ꯆꯪꯒꯅꯤ ꯍꯟꯕꯗꯤ ꯍꯜꯂꯔꯣꯏ ꯅꯣꯏ ꯑꯗꯨꯅꯦꯕ ꯌꯦꯠꯅ ꯅꯣꯏꯕꯨ ꯂꯥꯛꯑꯗꯤ ꯍꯣꯏ ꯏꯟꯚꯥꯏꯇꯦꯁꯟ ꯔꯤꯁꯤꯞꯁꯟꯅꯤꯁꯨ ꯀꯩꯅꯣꯗ ꯐꯝꯕ ꯌꯥꯏ ꯑꯣꯏꯔꯁꯨ ꯅꯣꯏꯒꯤ ꯍꯟꯗꯛ ꯇꯧꯔꯤꯁꯤ ꯄ꯭ꯔꯖꯥ ꯑꯉꯥꯎꯕꯁꯤꯡꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯅꯣꯏꯒꯤ BJP ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯁꯤꯡꯅ CSOꯁꯤꯡꯒ ꯄꯨꯟꯗꯅ ꯄꯥꯗꯗꯨꯅ ꯁꯤꯟꯂꯥꯡꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕ ꯃꯣꯏꯒꯤ ꯄꯤꯈꯥꯎꯗ ꯄꯩꯁꯥ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ PR ꯁꯨ ꯑꯣꯏꯕ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯌꯦꯡꯔꯗꯤ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇꯗꯤ ꯌꯥꯝ ꯄꯥꯛꯆꯕ ꯃꯥꯏꯊꯣꯡꯗꯨꯀꯣ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯗꯨꯕꯨ ꯅꯣꯏꯕꯨ ꯂꯥꯛꯑꯗꯤ ꯅꯣꯏ ꯈꯨꯗꯣꯡ ꯊꯤꯔꯒ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯗꯤ ꯀꯅꯥ ꯃꯥꯡꯖꯒꯅꯤ ꯅꯣꯏ ꯃꯥꯡꯖꯒꯅꯤ ꯑꯇꯣꯡꯕꯗꯤ ꯅꯣꯏꯒꯤ ꯁꯔꯀꯥꯔꯅ ꯃꯤ ꯑꯃꯗ ꯂꯥꯛ ꯀꯌꯥꯅꯣ ꯃꯣꯏꯗ ꯄꯤꯈꯥꯎꯗ ꯍꯥꯞꯆꯤꯟꯅꯤ ꯋꯥꯏ ꯆꯥꯏꯔꯅꯤ ꯑꯗꯨꯅ ꯊꯧꯅꯥꯒ ꯂꯩꯔꯒ ꯁꯤꯅꯤꯡꯉꯥꯏ ꯑꯔꯦꯝꯕꯗ ꯀꯩꯁꯨ ꯅꯠꯇꯕꯤꯗ ꯁꯤꯅꯤꯡꯉꯗꯤ without any solution ꯍꯦꯛꯇ ꯅꯣꯏ ꯂꯥꯛꯑꯒ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯕ ꯐꯥꯒꯤ ꯅꯠꯇꯦꯕ ꯇꯧꯔꯤꯁꯤꯀꯣ ꯑꯩꯈꯣꯏꯁꯨ ꯑꯁꯤꯕ ꯅꯠꯇꯦ ꯌꯥꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏꯁꯨ ꯂꯥꯛ 1 ꯂꯥꯛ 2 3 4 ꯍꯦꯟꯅ ꯃꯊꯣꯟꯅ ꯂꯩꯕꯅꯤ ꯅꯣꯏꯁꯨ ꯄꯥꯟꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯄꯥꯜꯂꯤꯕꯅꯤ ꯃꯈꯣꯏꯁꯨ ꯄꯥꯜꯂꯤ ꯅꯍꯥ ꯃꯌꯥꯝꯁꯨ ꯂꯩꯕꯅꯤ ꯆꯤꯀꯣꯛ ꯆꯤꯡꯌꯥꯗꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯂꯨꯅ ꯈꯟꯒꯅꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯎꯁꯤꯠꯇꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯗꯩꯗꯤ ꯅꯣꯏ ꯉꯥꯎꯋꯤ ꯑꯗꯨ ꯇꯧꯋꯤ ꯍꯥꯏꯅ ꯇꯥꯛꯄꯁꯨ ꯅꯠꯇꯦ ꯁꯤꯡꯉꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯅꯣꯏ ꯁꯤꯅꯔꯗꯤ ꯂꯥꯛꯑꯣ ꯁꯤꯅꯤ ꯆꯪꯒꯅꯤ ꯍꯟꯕꯗꯤ ꯌꯥꯔꯣꯏꯕꯣ ꯑꯗꯨꯕꯨ
atong amang bi di noi ni atong asaruk de profit tikana cha do noi sakana cha ni aduna stay home stay safe kaina edo tini da usidaba maong da na te bako ado khra lan mi masin o so khra manung da kaino ama nungsinaba ka wari amdum da haibi bawane da chaninga tauti asai san ge skip le la vet to cha ki pathu che se che hi le na hung nom le hongon ngol hi win na sarkar ho ne BJP MLA sarkar ho so mane ta lo ji wa kamil ham ho he chi sol hen lang thilet ti heti hen na se ho cha amin la la chi le do ang la hi yang hatan na bonun kana mi pite ho yum na che win na la ja pa kin jong kan lu se singe na bonun pa